Brindana miyam da sengdok na ba UMO na demand tawre. Ing 2022 ge State Assembly election da High School Assembly constituency da Janata Dal United ke ticket mire boy khibi thaunaujam Brindana hauki bajun kuntaret ta mahaki mayum da pangthokpa press conference amada haujik leiriba Manipur government asigi mayokta president rule thamnabagi pandam da Michael lana sangsilagli ba si yamna laibak thibane ahan bada thaunaujam Brindabo wangang khuding former police officer haina khaktang saktakli ba si miyambu lana lamjing bani amasung namthak tawbani haina lawe National Political Party amada mirep oikhrabi nupi ne mahak full time politician ne maramasina mahaki political identity asi losinduna mahaki asengbe agenda pandam adubu maikhum mama upsinduna Manipur miyambu nungsiba saba khakta ne leiriba lenga asi thugairaga amuk athubada election tawhanba amade amukana mirep oiduna laibak yengba asi khakta nang mahaki agenda ne mahaki press conference asigi matung tarakpada tampaki mafam kharada mahakna koisa chatuna president rule thamnaba amasung Manipur lainga kasi thugaigadabani haiduna wakai kaya ngangliba se haujik oiriba luraba laibaki phibam amasung matam asida yamna sunadaba amasung tungi midyeng sandaba ahoina dum wakhal thenba yeknabana khudong chaba laukinaba khongthangni haina Universal Mothers Organization UMO gi president Moirangthem Sorojini Laimage cherolamana haide Brindana Manipur asi chada marfudraga ni thoina chingi lamni aduga chada nipana sina tampak ni haide loina na haidi ba chingi lam oidiba chada marfudraga ni thoi ase popi ngakta ngai ri haikhibanai taseng namak masi yumpham yaudaba aranba wafam ne chingda khundari ba akangna purup amakhakna kon ba chingmai singda popi thaba natana atai khunda minari ba chingmi purup sungi lamda popi thaba leite masi Brindana kuki singkhakta natana mai horol dagi laiminaragli ba yalongmi chingmi purup sing busu popi cultivator oina uhanaba aranba stereotyping makhalamane masi Brindana nakai sengna sengdokpam thoi haire mahaki wafam da chingtam animakta sel pairiba miyoi khudingmak drug business asidage sel pairakpani haikiba do ahing nungthil naidana thabak wana suduna Manipur bu anauba chawkhat mayon pina bahona jariba entrepreneur professional sing amade param chumna business tawjariba miyoi khudingmak pu drug leader singni haibane masi Brindana laibang miyamda sengdokpam thoi mahakna haikibada mamang thakta Manipur da PR president rule kayarak lakre mitai amata PR da sikhiba leite aduna aikoina PR lakpada Indian Army na ahenba tawrukani haina kifam thokte hairiba se mahakna Manipur gi nungda seliba laingaklon amasung laisemlon mamutana khangdaba ngayaki aningba ngangba apama tawba lisatni haina Manipur gi mama oibisingna lawdaba ngamde haire ngasi phawbada Manipur da PR tararak thamkhre masigi manungda nipande Manipur gi MLA mayam phammunabagi chongthok chongsin tawbada thamkiba PR ne adubu English singamaga chamapan marfudraga ni thoigi PR aside naga kuki gi kanglup gi irangda thamkiba ne chawrakna tha taraga marirom thamkiba PR aduda PR laina miyoi lisingama hena sikhe Brindana PR asuk yamna pamliba se haujik siriba miyoi sing ase yamandre PR thamlaga misam lisingama hena sina bahona ribra haibadu mahangna laibak miyamda sengdokpam thoi haina UMO na Brindada thamlak le state laingak leitraba laibak amagi miyamna kaidong nungdasu maningtamna makhoi gi awa ana gi matangda wangang ba phangloi Brindana khangsin gadabade president rule natraga animated suspension hariba provision singsi democracy gi antithesis ni amasung lantheng aside aikhoi punna Manipur laingak ka punna thengnamina gadaba lantheng nei mitopta laingaklon pumba sina thoklaga waroshin purakadaba nate haibase wakhal tamina fam thoi haide